hospital singda layeng liba COVID-19 na naba singda generic steroid hidak ama oiriba dexamethasone gi dosing ne ma thabada laina adu sathina naba singna sibi abagi chang ahum thokpagi saruk ama hanthali haibasi changyeng gi data na haukiba lebak populmita utkre recovery haina khangnaba UK na lusingba clinical trial adu lusingliba scientist singna changyeng da phangliba phol sing adu bo achouba anuba mai pakpa mani haiki adu bo hidak aduna laina laisat asina nabadagi hospital da layeng liba anaba singda khudaktagi standard care oiraklagani haiba utli haina researcher sing aduna phongdokre masigi phal asi COVID-19 na naba amasung ventilator singda leiba natraga oxygen piduna leiba naba singda hairiba dexamethasone hairiba hidak si piba tarbadi maduna punchi sing kallagani amasung singthaningai oina nemba mamalda madu tawba ngamgani haibasi utpa phal amani haina changyeng adubu punna lusing minariba Oxford University professor Martin Lenderena haiki changyeng adubu mahaka loina na punna chathaminariba Peter Horby na haiki inflammation hantanaba atay laina singda paksana sinariba generic steroid ama oiriba dexamethasone hariba hidak sina sibagi chang hanthali amasung madu singthaningai oina hanthali haibasi utpada hojik phawbuda masina amata ngairaba hidakni masi achouba anouba mai pakpa amani haina Peter Horby na haiki मालिमगी ओइना हुजिक फावदा मियोय लाख मरिगा लिसिंग कुंथामाथोय हेन हातख्राबा लाइना लाइचत असिगिदमक्ता हुजिक अयाबा पिरबा लायेंग नत्रगा वैक्सीन सिंग अमत्ता लैत्रि अदुगा तोप पावमना मचू संगदुना लोकल सारगा योलंबा येरुम सिंग फागतख्रे न्यू सेकोन दलाइबा ट्राइबल मार्केटा मपानदगी पुसिलकबा फार्मगी येरुम सिंगबु मचू संगिनदुना लोकल येरुम सारगा योलंबा थेंगबदगी फूड सेफ्टी डिवीजन इम्फाल ईस्ट ना फागतले हाइना मणिपुर गवर्नमेंट की हेल्थ सर्विसेज की मखादा लैबा फूड सेफ्टी एडमिनिस्ट्रेशन की डिजिग्नेटेड ऑफिसर टेक्चम ब्रोजेंद्र खाबना फोंदोखरे इम्फाल दलाइबा मेडिकल डायरेक्टरेट ngarang pangthokiba pawgi mifam amada mahakna makha tana hai asomna phangi yerum sing asida masu sangjinduna local gi yerum sing saduna mamal wangni yonba sina miyamda chobonam thak tawbutana tana hakchang soganabagi maram amasu ohelli hojik lamdam masigi kaithelda phangi yerum sing asi yerum amada lupa taret ki changda piri loinana local gi yerum sing asina lupa 15 gi changda yoli haina paw phangi yerum sing asi masu sangbada sinari ba polam sing asi chap chaba khangma ngamdabana karigumba hakchang sokpa yaba chemical sing sinaram labadi madubu char humiyoi singda soidana kaiba oigani maram asina miyamna yerum leiba matamda munna yenglaga leibiu asigumba machu sangba yerum sing asi spirit natraga champra gumana takthok nanthokpada machu sangba yerumni haiba adumak khangba ngamgani yerum yonbiriba singnasu yerum adu miyamna chabada hakchang sokningai oidanaba aing asagi chang ningthina ngakna thambiu Kulakta amadi lekaida dukan phamliba mioi singnasu wholesaler singdagi yerum leiba matamda temperature ngakuna thamba dukan singdagi khallaga leibiu haiki ngarang phagalak liba yerum sing adubu yolam liba mioi sing aduna phongdorokpagi matung inna hairiba yerum sing adu atopa mioi singdagi lowduna yonbani hairi maram asina matungda masigi sasinaba polam sing ase yondanaba akanba mongda warning tawramle matungda amuka asigumba thabak sing ase chatharamba thengnarabadi Food Safety and Standard Act 2006 ki makhada akanba action sing lokhatkani haina mahakna makha tana haiki arobada pawbilai news ida gi video bi yengbiri bu khuding makpu thagachi